Madam, yum yoraba. Roslyn poiregi khonjal tabada masadu ipa pakhatpa ama fawi. Hoi, kuire yoba. Roslyn latla tauna khumai. Khonjal du taraga poiresu nokfet tawi. Oh, kaigino ipa pakhali duba. Kedoba yarage. Ha, kaishu tawdiye. Kedoramino hojikpa. Sum wakhala makhalaga phamambane. Kanagi kari wakhan. Kaishu nateda. Ada memi kaishu tawdraba. Hoi, kaishu tawre haye. Manungda treatment tawriye. Changba yadre. Roslyn kari haina wari sagani haiba haifam khangdre. Kenom haige. Hayo, kaino. Kaigino ingonda minami bade. Poire Roslyn gi wahang duda angakpa ama phawi. Kari minamba. Ei karimta minamba laitiye. Nangna hainingise kaino. Roslyn nokfet tawi. Sanarage matagum. Aina di nangse. Yam phaba aigidamak yam khanbiba mi amagum khalubane. Aduga nangdi aingonda aduk yamda minamba. Ai nangbu warawi. Poirei ngakpane helai. Kaino madam na haibiri duba. Ai gyan taba ngamjadre. Karigino koithoktrasu adum sengna haibiyo. Roslyn nokningbana di loire. Phone du labna amuk thangdoklaga machin khumdana noi. Aina khalamba wakhalga yam khene. Ngasidi aibu hena waba ama oire. Ai kanadasu yetlaroi. Ifamda nongma nongmagi minambana mang tharae. Poirei pakhatpa amasu phaurai. Kaigino haibane maramdudi haide. Aduga nangda ngangi mayamdo kainoba. Talaktuda machanupi unaba yari haina mamana kaurai. Mamana ibunga manungda thuna changau. Nachanupina nangbu ningi hairine. Poirei masado tokfam khangde. Phone duda amuk yengi. Hello, madam. Ai memina unaninge hai. Amta changokige. Ai call amuk tawrake. Kaishu kaideda. Aina karibu haijaba ngamune. Thamjarage. Phone du sat kakthali. Aduga nokningbana makhuttu machinna melaga noi. Khangidana aibu nahan kai sanaraga thamba. Namidangi matamni. Chingkhaina thabal phaba ahingduda mapanda thoktuna hangchik langi. Soni su chingkhaigi manakta tapna changsilaklaga manakta phami. Tamcha kedawra keshum tawde. Ado nahangi wari makhado libiyo ayam taningi. Lige. Chingkai sor tapna hontharaga Soni gi makhuttu tapna pairei. Maga iga nushinaraba matung 12 exam loraga masu makha medical tamgi haina changlamdaini. Nongma Sunday numit amada Roslyn na chatringaida Roslyn chingkhaibu unaramge khanduna kawi. Hello, kai numino yam thajadana phone ga tawraida. Da ngasi di Sunday ni horel pung amata bada ai gam to na se. Kai lerege thoi. Dadaga warianta sanage tawbane. Sangoi haidoira. His nusibina haibadabu sangdaba amuk leigadrana. Hoi, laage. Dada, adudi mamana gauri thamage ko. Hoi, horen ngairamo ai laage. Phone thamkraba matung Roslyn sor sangna hondorai. Dada, aina ngasi nangga unaribasina aroiba nangbu ujaba oigadawribra. Ai dabu nusidabadi natiye. Adubu ibanigi marakta leiriba wangdaba palase lanthokpa ngamlaba matamda ai nanakta lake ko. Marol thoktaba pirangna thamoibu maningtamna kappu haibagi matagum maningtamna sintarai. Pung ama tarakpada chingkai Roslyn gi gate manakta lai. Phone du lakthoktuna tawge hek tawbaga Roslyn tholakpana hali. Aidi call tawge tawrine. Ngasidi aigi nusibisa yam phajai ko. Dada khatlanu yare chatlasi. Thoi kadai chase haino. Dada Ivani na ahanba chatkiba mafamda aduda chase. Is masi wakhan yam nungairakpa malika. Da yare ba tumin layo. Asumna makhoi anina ahanba nusi fongdokna kiba mafamduda yori. Ahongba awonba ngakta uba fangi. Lambigi nakanda anauba upareng haurami. Nakanda leihauba chawraba pukridasu mensinkirami. Roslyn garidagi kumtharaga koina leiduna yengi. Dada, mafamse ahongba awonba na pikthali ko.
Matamda purakpane. Pumnamak honglakliबसे. Dada, miyoibagi pukning wakhalsu matamgi awanbada adumak tinkini, hongkini ko. Chingkai Roslyngi khutta tapna pairai. Thoi, tasengna thamoida takiba mamidi. Matamna awanba kaya laklabasu. Thamoidi hongba leiroye. Dada, kaya ge? Ai kainoma haige. Hayo. Ai makhasida tamaroye. Pabongnasu medical line se pame. Ai Russia da tamani. Tikesu kakre. Chingkai famlambadagi sauna fuk hagwalai. Thoi, nangna khalisi kaino. Aduk yamna luba decision da. Nathanta lawri di kaigino. Aingonda wahai ama pau hairamdriba kaigino. Natte, ai sibo nangi kanano. Roslyn Chingkai gi manakta tapna sangsilai. Dada, saugano. Ai ima pabonggi aningbasya. Thungangi khankibagine. Chingkai Roslyn gi lengjum anida. Paiduna mangonda onjil halle. Adudi hayo. Nang aibu nukside. Aingonda gi lapthokpa ngamgani haina. Chingkai saure khanglabana Roslyn taptharai. Dada, ai dada gi naktagi kaisu lapna chatloye. Ai gi thamoida lairiba nuksibase. Dada khaktane. Chingkai Roslyn gi makhuttu tapna amuksu pairai. Thoi, ai nangbu nuksiye. Nang yaudana ai leiba ngamoye. Nangbu chahi kaya udana karamna layo haibano. Dada, ai naada leirasu dadaga adum wari sanadoisidi. Phare thoi, ai yarage. Ada kaidongwi chatpa tare. Wednesday numitta chalani. Fazana chatluka. Ada yoraga ngaushinanuka. Aibu kaukino. Aina dadabu kamaina kaudoino. Aigi imi oiduna adum leirisidi. Chingkai Roslynbu mathada tamna konsili. Aduga mamaida makut aniduna paiduna laibakta nushina chupi. Matam pumbada aisa nangine. Ani maki maithongdu haraubagi mami tade. Pirangtana mamit anidu chotle. Roslyn gi maithongdu ubada Chingkaina. Haima kapira angawiside. Yam pakchade se adumai kono. Wadi ngangda Roslyn Chingkaida nushina momonok na yengi. Ha, adunidana. Aigi thoidi momonok pana hena phajaye. Kapadi hanubi male. Phagi tawrei. Thenge chalasira. Imana mu kadai chatlu hangani. Chalasira o ada pung kya gi flight no. Ayuki 10:15 gine. Ani do thenge haiduna yumda halai. Chingkaina Roslyn bu thongan fawba thinbirami. Aduga mayumda halakbada Lata Chingkai gi kada famduna leirami. Kadai chatlu asuk thengna halai sina. Ima nasa se pakhang pharabane koiba chatlurine. Koiba chatpadi yai. Aduga nangna khangnariba nupido ima kaya pamde. Chingkai mamagi wahaiduda khangyeng yengi. Lata makha tarai. Hauziki matamda lairik fok maning tamna tamba ngamdraba makoiga. Ekoiga yam khetnei ko. Moisu moiga chanaba leiba kotpa lausuba nga phaba tum yengzakhini. Mana bu cheknane chaktami na bani. Kuakta wahangi matu thichilaga wahangi haibadi khak yaroi. Chingkai mamagi wahaida sauning badi phawi. Adubu tapna ahingba khonjelda hairai. Ima, aikhoigi imungda thongba hinjangi mathel singa. Thangnaba imungda thongba hinjangi mathel singa khak manaroi. Aikhoina nungaire yam lei haiduna mathel ahum mari thongaga thangnaba imungda hinjang mathel ama fok thongnaba leitadana morok melaga charibada. Aduda aikhoigi mayam adudagi mathel ama ka khairaga pijabasibu kari kaige. Masibu chatnadabro ima. Lata machagi wahidu mangonda taningdaba oina thoe makha sat khumai. Ibungo ima pumna makhangine. Adubune laira judanaba nomagi patanga faraga leiba moiga pullaga kari chakhotbano puraktoisibo yadaba yaroiko. Imane jagidamak ina kaira khunbi special contractor amagi machanupi haina dunna leirabaniko nang gyan taw ko ibungo. Chingkai mamagi wahaiduda sauningbada loire phamlambadagi fuk hagolai. Ima ai mahak natana atopa kanagasu luhongoi lekhre. Karigumba imagi thawongduna kansilakpa tarabasu nachabu warobigano. Ai imana khalibe mahakada aigi loinabi oina khanba ngamoi. Wai adu hairamlaga tuminna thokre. Roslyn gi changadaba numitni. Roslyn flight matam yauraduna. Roslyn manungda changnaba ticket check tawbagi queue lepi. Kadomdagino khangaude Chingkai Roslyn gi manakta prap changsilai. Thoi amta ngai ko
Dada, matamsi yadre, kaidorage. Laktrasu yaraduba. Thoi, chatlamdaigi mikupsida nangi nuksi saktamse amuktang oirasu yengjahoge khanna lakpane. Dada, thoi, se dada gidi kaishu piningai leitiye. Ada nangna chaningba ama charunaba paisa se paisalo. Aduga wadu makha taba nangde. Roslyn gi makhutu ta pairaga sanagi khudop ama sibi. Khudop sina nafamda lari makai. Aina nangbu matam pumbada nanauta lari nushiri haiba khaluko. Khangaudana chingkai gi mitagi pi sintarai. Dada, ai chatlo khige ko. Nusina yengjaba natana chatlo haiba wahai fau chingkai gi machindagi thokidre. Roslyn pirang lakta momo nokna chingkai da yengi. Chingkai Roslyn gi maikai dabu mamit kuptana yengduna lehauri. Dada gi thoi, ai gi nakta nang amu halako ko. Nangi ngasi thangliba khongthang ase mai pakpo oirau ko. Nangbu mapok shimagi ngairamge dada gi thoi. Soni chingkai gi mataududa tumina ngaiak leiraga hairai. Numit adudagi adum lapna khrabra. Chingkai tapna nate ai gi nakta halakhi. Thoi, tosi masigi warise. Chingkai gi nungaitaba mataududa Soni su makha taba ngamdre. Somdana poirei machanupida ngasai unarakpagi wari pumba liduna khanghalli. Ngangbiya nangna si thoktradi wari khitang kuina sanajadawda. Memi mabungda nongfe tawna yengei. Ado tama hauzik phone tawo ai tageba. Poirei phone du lauthoaga Roslyn da call tawrai. Ring ani ahum chatlaga paikhalai. Hello. Madam, chak charaba. Roslyn momonok na phone du da amuk yengi. Chare. Ado kaigino madam adum kauriduba. Nangbu aigi student la. Adudi kai kaudoiba. Memi mabungda michi khachilai. Somda su Roslyn tapna momonok na hairai. Nangda pamba ama hekta kawo. Poirei ngahak kari kaushige khalli. Angan bayukni Roslyn hagwatlagi haiduna phone du pung yengi. Message ama laibadu uraduna sat yengi. Dadagi beru sibe, dadagi thawai, good morning. Hagwatribo nangbo. Roslyn momonok na reply set amuk tawi. Poirei su mikap thokla aga laibanina message lakpadu fat amuk hangdoktuna yengi. Morning, hagwatlagi tawrini. Poirei message su hek paba loibaga call oina tawsilai. Ring ama ani chatlaga paikhalai. Hello, da. Ke hage? Hagwalaba. Hagwatrida aigi nusibe begi khonjal taraga hagwatke tawbane. Is aina hagwatkiba oiramadi kamai tawba. Ai khange nang tumba hek mikap tholakpaga aigi message reply tarakani haiba. Roslyn khumfam khangdre tumina amuk lay. Poireina ado luongbadu ai imada khara thusinaba hairage ko. Dada, matam khara di laikise. Be, matam khara lairingaida ai hanubana halani. Ichanupi na fau hanurena ariba kaurine. Akhoi mungsa mi yamdi mi waleba. Roslyn kari khumgadabano khangdre tumina ngahak leiraga tapna wa thaidoi. Ai hagwatlagi ko. Dada su hagwatlo. Wa thaidokpaga yam haye. Phare, ai su hagwatlage. Ado ai di imada hairadawni ko. Hoiba ai thame. Poirei pakhatna khangau kaurai. Be, kedaurage da? Adura, phone thamamdai sida nusi amda hairama. Is angang macha dauna khitaura anu ko. Haima, nusi bi haibabu angang macha khakta da hainabra. Se amta hairo ba. Roslyn momonok na khumai. Nusiye, yam nusiye ba. To adumai na khumo ba. Ai thame ko. Phone du thamkraba matung momonok na Roslyn hagwatkre. Poirei su momonok na phone du da yengi. Aduga matuangta khanjarai. Isor sa kaya da fortune yengone. Asuk yam nusiba nupise. Ifamda kaiginoba hauzik khakta pirise. Nahana thengda halamadi hauzik se luongadawne nusiba si ngawe haise chumiko. Masine oitai hauzik matamgi angang inkhalakpa singsina nubi nganta thinnarise. Roslyn ayuktuda monok laga hagwalakpaduda
Mamasu wakal kharadi nungaizarami. Mamana, makhoi pabung, ichanupi se luhongba yarabane. Mapana, ha, asengbro mama, nungaireda. Asengbane, aduna yare haiba pause. Pikraga, makhoi gi ahal khara laaga, afaba numit ama lepnaba tause. Aigi wadi thengthaba pamde. Mama, nangbo mu ta ngai khoda. Nangi hobe gi thabak to tawganu. Masi ingna tapna tawgadaba thabak niko. Nang ibungo do gi mama da pau pikro. Ahal khara lakna bhai kro. Hoi hoi. Somda Soni su ayuki thaba ingkhang loisilaga chingkhai gi manakta changai. Tamcha, kaya ga. Ngasi kadai da chatau lege. Bengta chatkani. Aduga thabak mapam da su ngayak yoruni. Kedaure. Tamcha ga thabam ta chatminasi tawbani. Kai thabak no nathanda chatpadi yaroidra. Tamcha aruba thabak ni. Ado thabak to sintokna ba yaradi amta sindopigera. Aigi thabak sa chatri faudi wakansi charang naraga dum leirani. Kai thabak no nangna aduk lura haiduba. Hoi hoi phare. Benki tuna nangi thabak to chatpada ngayak changamase. Aduga thabak mafam duna nangadi changamase. Nang dragane ai angang ama tharamage ko. Soni nokfe tawna chingkhai da yengai. Tamcha adudi loisinaba tawbiro. Chingkhai yam ngakna yengai. Kaino hojik lo ngan mandra nangi sa. Tamcha thengabani. Mi amuk thabak chathokna khini. Imagi chakada loiraga thamamabani. Asumna ayuk tuda Soni na chingkhai bu puduna Roslyn gi yumda lai. Hana thanga da lairambadagi kaisampa ta hongalaklabanina chingkhai di khangdre. Thoi kana yumno sibo. Lao imanabi gine. Geta gari khamaga changakpaduda Roslyn mangonda college chatnaba loisilaga tholakpaduga mapa chanakhre. Chingkhai Roslyn oirambaduda thangduna chatlamba khongthangdu lepkhre. Mitfam hongdana yengduna lay. Roslyn du sari semlamba heget kiba makut adu thangdagani kawbu makai chingkhai da yengai. Soni di amada amuk yeng. Makhoi anigi maongdu ngayak tumina yengduna lay. Aduga Soni na kaurai. Roslyn aikhoi lai ye. Mangduna lairambadu gya lai. Heima yam thazadiye lao imung changse. Soni du chingkhai da changasi haibagi ingit haifet taurai. Chingkhai changsira halasira tawfom khangdre. Hankravadi Soni amadi Roslyn na kari khankini khanbada leptuna adumak lay. Roslyn haifet tang yenglamnaga tapna hairai. Yani manungda changbirao. Chingkhai makhoi anigi matungda tapna changai. Aduga punna phaminari. Roslyn na hana wa haudorai. Kai lege yam thazadana laknigam tairakte. Hoibe ma aise nang uling banana yumda laifamga khangdraba. Ayuk nganta ana pairaini. Tamchagi thaba ama faw chathandrine. Hoine adubu kari karamba aruba thabak laigeba. Soni phamlambadagi tapna haugalai. Aduga tapna Rose ai nangi haukraba punsigi wari khangba pami. Roslyn hairakliba wadu tabada thamoida machin tumba posak amana chaibagum thokri. Chingkhai su tawfom khangdre. Kaino Sonia nangna haiduba aigi kari karamba punsigi wari no. Soni gi wahangduda chingkhai sauningba amaga loinana fuk hagwatuna kaurai. Thoi kaino nang tawrise nang lehaukidra ai chatlage. Tamcha amukta ngaibiko. Tamcha chayetnana lana launaduna leibase koknabani. Aina ngasi singtokpa laibase wari ase loiba fawba tangdi tabikhuo. Chingkhai tapna amu famtharai. Roslyn kari haina khumgadabano khangdre. Tumina murti amagum leptuna lay. Soni na makha tarai. Rose hayo aina khanginglibase aigi thamoida lairiba langtaknabase nangna amuktadi ko alo. Roslyn tapna sorsangna hontharaga hairai. Haige aigi haukraba punsi kanada su khangandana thamlakpa ase ngasidi hairage. Numit ada aibu yumda thilamdagi maya marang tawba matamni. Ahal amana aibu imaga punna lai khurumu haiduna
ꯑꯩ ꯏꯃꯥꯒ ꯄꯨꯟꯅ ꯆꯪꯉꯛꯏ꯫ ꯂꯇꯥꯅ ꯍꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯁꯣꯔꯁꯦ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ꯫ ꯏꯃꯥ ꯍꯦ ꯀꯧꯔꯛꯀꯅꯣ ꯑꯩꯁꯤ ꯅꯣꯏ ꯅꯃꯥꯔꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯅꯣꯏ ꯅꯃꯥ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕꯤ ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯕꯤꯗꯣ ꯀꯛꯌꯨ ꯆꯨꯕꯤꯗꯨ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯏꯃꯥ ꯍꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅ ꯍꯥꯏꯅ ꯂꯩꯕ ꯉꯝꯃꯤꯗꯀꯣ꯫ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯥꯏꯁꯤꯕꯨ ꯀꯔꯤ ꯁꯥꯒꯤ ꯁꯛꯎꯟ ꯅꯞꯄꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨꯕꯣ? ꯔꯣꯁꯂꯤꯟ ꯋꯥꯗꯤ ꯉꯥꯡꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯂꯇꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯤꯌꯦ ꯈꯖꯤꯛ ꯈꯔꯥꯛꯇ ꯄꯥꯝꯗꯕ ꯅꯠꯇꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯏꯕꯦꯝꯃ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯔꯟ ꯅꯊꯨꯝ ꯀꯌꯥ ꯂꯩꯗꯅꯅꯣ ꯑꯩꯒ ꯂꯝꯕꯥ ꯄꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ? ꯑꯩꯒꯤ ꯀꯣꯅꯨꯡꯒꯨꯝ ꯂꯪꯂꯕ ꯌꯨꯝꯁꯦ ꯀꯛꯏ ꯁꯨꯕꯤ ꯅꯪꯅ ꯂꯩꯕꯗ ꯄꯛꯆꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯊꯤꯗꯨꯅ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯁꯨ ꯏꯁꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯁꯤꯅ ꯀ꯭ꯔꯣꯔꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯏꯕꯦꯝꯃ? ꯏꯃꯥ ꯅꯨꯡꯁꯤꯕꯕꯨ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ꯭ꯔꯅꯦ? ꯋꯥ ꯃꯈꯥ ꯇꯥꯅꯨ ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯅꯦꯅ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯂꯨꯍꯣꯡꯉꯕꯁꯨ ꯅꯃꯥ ꯅꯄꯥꯗꯨꯅ ꯐꯤ ꯃꯆꯦꯠ ꯑꯃꯒ ꯐꯅꯦꯛ ꯃꯇꯠ ꯑꯃꯒꯗꯒꯤ ꯍꯦꯟꯅ ꯍꯥꯞꯄꯛꯑꯣꯏꯅꯦ꯫ ꯂꯇꯥ ꯕꯦꯒꯇꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯔꯣꯁꯂꯤꯟꯗ ꯄꯤ꯫ ꯁꯦ ꯁꯤꯅ ꯅꯪꯒꯤ ꯏꯖꯠꯀꯤ ꯃꯃꯜꯅꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯈꯜꯂꯕ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯑꯣꯏ ꯅꯪ ꯈꯛ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯅꯤꯃꯛꯁꯨꯅꯦ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯒꯗꯧꯔꯤꯕ꯫ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯨꯗꯤ ꯄꯟꯕꯤꯒꯅꯣ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯁꯥꯔꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯏꯟꯁꯤꯜꯂꯒ ꯆꯦꯜꯂꯛꯏ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯏꯔꯜ ꯏꯟꯊꯨꯝ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯄꯨ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯎꯏꯅꯦ ꯏꯕꯦꯝꯃ ꯊꯥꯛ ꯅꯦꯝꯕ ꯅꯣꯏꯒ ꯑꯋꯥꯡꯕ ꯑꯩꯈꯣꯏꯒ ꯂꯝꯕꯥꯈꯛ ꯃꯥꯟꯅꯕ ꯌꯥꯔꯣꯏꯅꯦ꯫ ꯔꯣꯁꯂꯤꯟ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯛꯄꯤꯔꯣ ꯏꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯖꯔꯒꯦ ꯑꯩ ꯌꯨꯝꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏꯌꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯁꯥꯛꯁꯦ ꯐꯪꯂꯛꯈꯤꯅꯤ ꯑꯗꯨꯕꯨ ꯐꯪꯂꯛꯇꯕꯗꯤ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯏꯖꯠꯄꯨ ꯃꯃꯜꯅ ꯃꯟꯇꯤꯛꯅꯔꯒ ꯌꯣꯟꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤ ꯏꯃꯥ꯫ ꯂꯇꯥ ꯌꯥꯝ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯗ ꯑꯗꯨꯅꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯅꯣꯏꯅ ꯄꯥꯝꯕ ꯃꯐꯝꯗ ꯂꯩꯕ ꯐꯪꯉꯣꯏꯌꯦ꯫ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯆꯥꯅꯕ ꯉꯥ ꯐꯥꯕꯅꯤ ꯈꯪꯗꯦ ꯂꯩꯕꯥꯛ ꯈꯣꯠꯄꯅꯤ ꯈꯪꯗꯦ ꯑꯃ ꯊꯤꯔꯣ ꯏꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯂꯥꯛꯑꯣ ꯊꯤꯟꯕꯤꯔꯒꯦ ꯅꯌꯨꯝ ꯄꯠ ꯌꯥꯏꯗꯨꯗ꯫ ꯍꯣ ꯕꯦꯝꯃ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯎ ꯋꯥꯒ ꯑꯃꯠꯇ ꯍꯧꯗꯦ ꯀ꯭ꯋꯥꯛꯁꯨ ꯇꯣꯏꯅ ꯄꯥꯏꯗꯦꯗꯣ꯫ ꯔꯣꯁꯂꯤꯟ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯅ ꯈꯪꯈꯤꯅꯤ ꯈꯟꯅ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯔꯣꯁꯂꯤꯟ ꯂꯤꯔꯝꯕ ꯋꯥꯔꯤ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯨ ꯉꯁꯤꯗꯤ ꯈꯔ ꯌꯥꯡꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯃꯤꯠꯀꯤ ꯄꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯡꯊꯔꯛꯏ꯫ ꯆꯤꯡꯀꯩ ꯍꯧꯖꯤꯛꯇꯃꯛ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯤꯟꯕ ꯁꯥꯟꯅꯕ ꯂꯤꯂꯥꯅꯤ ꯍꯥꯏꯕ꯫ ꯇꯞꯅ ꯔꯣꯁꯂꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯋꯥꯔꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯂꯥꯜꯂꯦ ꯅꯐꯝꯗ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯣ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯇꯥ ꯁꯣꯅꯤꯒ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯃꯗꯨꯗ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯁꯣꯅꯤ ꯔꯣꯁꯂꯤꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯈꯪꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯅꯧꯅ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯪꯅꯤꯡꯕꯅꯦ꯫ ꯍꯪꯉꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯗꯤ? ꯅꯪ ꯌꯨꯝꯗꯨꯗ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯆꯨꯝꯃꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯣꯡꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯁꯨ ꯀꯥ ꯑꯃꯅꯤ ꯈꯛꯇ ꯒꯦꯠ ꯐꯥꯎ ꯆꯪꯐꯝ ꯈꯪꯈꯤꯗꯤꯌꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯈꯤꯌꯦ꯫ ꯀꯥ ꯑꯗꯨꯗ ꯑꯩ ꯂꯩꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯈꯤꯌꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯉꯥꯏꯈꯣ ꯊꯦꯡꯉꯗ꯭ꯔꯣ? ꯀꯣꯟꯅ ꯄꯨꯟꯅ ꯆꯥꯔꯁꯤ ꯇꯥꯝꯆꯥꯁꯨ ꯕꯦꯡꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦ꯫
ꯑꯁꯨꯝꯅ ꯁꯣꯅꯤꯒ ꯆꯤꯡꯈꯩꯒꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ꯫ ꯁꯣꯅꯤ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯑꯩꯅꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ, ꯑꯗꯨꯒ ꯃꯥꯗꯤ ꯃꯍꯨ ꯄꯨꯕꯤ ꯂꯤꯟ ꯑꯃꯨꯛ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯈꯪꯅꯤ, ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ꯫ ꯏꯃꯥ, ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ꯫ ꯅꯁꯥꯒꯤ ꯅꯔꯥꯜ ꯈꯪꯖꯕꯗ ꯁꯣꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯦ꯫ ꯔꯣꯁꯂꯤꯟ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯀꯗꯣꯝꯗꯩꯅꯣ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯜꯂꯣ ꯗꯗꯥ꯫ ꯕꯦꯝ, ꯀꯣꯂꯦꯖ ꯆꯠꯂꯕꯣ? ꯆꯠꯇ꯭ꯔꯤꯌꯦ ꯗꯗꯥ꯫ ꯕꯦꯝ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯈꯣꯟꯖꯦꯜꯗꯨ ꯀꯞꯄꯨꯕ ꯃꯥꯜꯂꯦ꯫ ꯗꯗꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯅꯤ, ꯂꯩꯔꯝꯃꯣ꯫ ꯔꯣꯁꯂꯤꯟꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯦ꯫